Pokpa kuidriba angang ama fanglei ngasi February tang 19 da Manipur top channel dagi Pokpa nongmata ngairiba angang ama higok masugi plastic polythene ama da haplaga lilong PSC manakta leiba toilet complex ta leiramle haina district self protection officer DCPU Thobal konjengma anitana press ta thadorok pasarul amana hairi tha asigi kungi nungthul pung mangarom tabada leiramba angang adu lilong police station gi sub inspector KS Santos na lusingmu timna jenims ta pukhalakhi ningthina care lobugo loinena district self protection unit Thobal hand over tokhi tha asigi kunga mathoida district self protection unit Thobal na SAA Thobal go loinena child welfare committee Thobal gi mamangna puthokre angang asi hauji SAA Thobal gi protective care makhada jenims ta leiri claim tawba pamasingna protection office NIC DCPU Thawalgi number 97740800945 manager coordinator SAA gi number 60093860840 natraga CWC Thawalgi number 70055155397 da tha anigi manungda claim tawu yagani hen supukse isna phongdorakli